ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯁꯦꯔꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝ ꯑꯉꯣꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯔꯥꯏꯇꯔ ꯁꯤꯜꯍꯩꯕꯤ ꯂꯩꯇꯥꯟꯊꯦꯝꯒꯤ ꯂꯝꯂꯥꯟꯕꯤꯅꯦ ꯑꯩꯗꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯔꯥꯏꯇꯔ ꯃꯁꯥꯒꯤ ꯋꯥꯈꯜꯗꯒꯤ ꯐꯥꯎꯔꯛꯄꯗꯨ ꯃꯌꯥꯝꯗ ꯈꯔ ꯈꯪꯍꯟꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯅꯤ? ꯑꯩ ꯅꯪꯅ ꯐꯥꯎ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯆꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯥꯖꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯤ꯫ ꯆꯟ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯀꯞꯆꯔꯤ꯫ ꯆꯟ: ꯗꯥꯗꯥ, ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯆꯟꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯉꯁꯤꯗꯤ ꯊꯦꯝꯕꯤꯅꯕ ꯂꯩꯇꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯀꯞꯆꯁꯅꯨ ꯍꯥꯏꯕꯒꯨꯝ ꯀꯞꯂꯤ꯫ ꯀꯅꯥꯅꯕꯨ ꯀꯞꯂꯣꯏ? ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯂꯒ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯗꯥꯗꯥ, ꯑꯩꯅ ꯗꯥꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯗꯥꯗꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯆꯕ ꯅꯠꯇꯅ ꯗꯥꯗꯥ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯤꯌꯦ꯫ ꯗꯥꯗꯥꯖꯥ, ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯂꯝꯒꯅꯤꯀꯣ? ꯆꯦꯟ ꯆꯤꯛꯂꯕ ꯃꯇꯝꯗꯨꯗ ꯊꯥꯖ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯍꯧꯖꯤꯡꯈ꯭ꯔꯦ, ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯦ ꯑꯀꯣꯏꯕꯗꯨꯁꯨ꯫ ꯆꯟ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯆꯟ ꯉꯥꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯀꯞꯂꯤꯕꯅꯤ꯫ ꯈꯪꯍꯜꯂꯝꯂꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯗꯥꯗꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ꯫ ꯗꯥꯗꯥ, ꯑꯩꯅ ꯗꯥꯗꯥꯕꯨꯗꯤ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯗꯥꯗꯥꯅ ꯑꯩ ꯀꯔꯤꯒꯤ ꯃꯤꯔꯥꯏꯕꯤꯔꯝꯃꯤꯅꯣ? ꯑꯗꯨꯕꯨ ꯗꯥꯗꯥ, ꯅꯣꯡꯃꯁꯨ ꯈꯪꯂꯛꯈꯤꯅꯤ, ꯅꯪꯒꯤ ꯊꯣꯏꯅ ꯗꯥꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯆꯟ ꯑꯍꯤꯡꯗꯨꯃ ꯊꯥꯖ ꯌꯦꯡꯂꯒ ꯇꯨꯝꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯆꯟ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯤꯡ ꯍꯣꯜꯗꯨꯗ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯟꯅ: ꯆꯟ, ꯂꯥꯎ, ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎꯅꯦ꯫ ꯍꯣꯏ ꯄꯄꯥ꯫ ꯑꯔꯨꯟꯅ: ꯆꯟ, ꯅꯪ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯍꯣꯡꯉꯦ, ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯁꯥꯟꯇꯤꯅ: ꯍꯥꯏꯌꯣ, ꯅꯪ ꯄꯄꯥꯅ ꯍꯥꯏꯁꯦ꯫ ꯆꯟ: ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯄꯄꯥ꯫ ꯁꯥꯟꯇꯤꯅ: ꯆꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯏꯁꯣꯟ ꯁꯣꯟꯅ ꯎꯏꯗ꯫ ꯆꯟ: ꯃꯃꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦꯕ꯫ ꯑꯔꯨꯟꯅ: ꯃꯃꯥ, ꯌꯥꯔꯦ, ꯇꯣꯛꯑꯣ, ꯍꯥꯏꯔꯨꯔꯅꯨ, ꯑꯉꯥꯡꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ꯫ ꯆꯟ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫
ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕꯁꯦ ꯎꯕꯗ ꯃꯊꯃꯣꯏ ꯄꯦꯜꯂꯝꯃꯤ꯫ ꯆꯟ ꯊꯝꯂꯤꯕ ꯕ꯭ꯔꯦꯗꯇꯨ ꯑꯃ ꯂꯧꯈꯠꯂꯒ ꯆꯥꯕ ꯍꯧꯏ꯫ ꯑꯔꯨꯟ ꯆꯟ ꯁꯪꯒꯣꯝꯗꯨꯗ ꯂꯨꯞꯄꯒ ꯆꯥꯎꯗꯅ꯫ ꯆꯟ ꯍꯣꯏ ꯄꯄꯥ꯫ ꯆꯟ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯧꯔꯨꯈꯤꯒꯦꯀꯣ꯫ ꯁꯥꯟꯇꯤ ꯍꯣꯏ ꯍꯣꯏ꯫ ꯆꯟ ꯂꯥꯏꯔꯤꯛ ꯇꯧꯕ ꯆꯪꯈꯤ꯫ ꯁꯥꯟꯇꯤ ꯇꯞꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯆꯥꯎ ꯊꯛꯎꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯗꯦ꯫ ꯑꯔꯨꯟ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯕ ꯏꯆꯥꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯥꯝ ꯍꯣꯡꯉꯦ꯫ ꯆꯟ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯑꯒ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯃꯃꯥ ꯄꯄꯥ ꯅꯣꯏ ꯑꯅꯤꯅ ꯋꯥꯕꯤꯕꯁꯦ ꯎꯕꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯃꯃꯥ꯫ ꯃꯃꯥ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕꯅ ꯀꯔꯝꯅ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯈꯪꯗꯤꯌꯦ ꯃꯃꯥ ꯄꯄꯥ ꯍꯣꯏꯗ꯫ ꯆꯟ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯗꯥꯏꯔꯤꯗꯨꯅꯤ ꯁꯤꯗꯤ꯫ ꯗꯥꯏꯔꯤꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯄꯦꯟ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯗꯥꯏꯔꯤ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯔꯣꯜꯁꯤꯡ ꯅꯐꯝꯗ ꯍꯥꯏꯖꯔꯒꯦꯀꯣ꯫ ꯆꯟ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯗꯥꯏꯔꯤꯗꯨꯗ ꯏꯕ ꯍꯧꯔꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯆꯟ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯂꯩꯕ ꯃꯇꯝꯅꯤ꯫ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯅꯨꯃꯤꯠꯇꯨ ꯆꯟꯁꯨ ꯆꯣꯡꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯂꯤꯖꯥ ꯆꯟ ꯅꯪꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕ꯭ꯔꯣ? ꯆꯟꯅ ꯍꯩꯇꯤꯌꯦ ꯆꯦ꯫ ꯏꯂꯤꯖꯥꯅ ꯑꯗꯨꯗꯤ ꯆꯤꯆꯦꯒ ꯆꯣꯡꯁꯤꯀꯣ꯫ ꯍꯣꯏ ꯆꯦ꯫ ꯊꯥꯕꯜ ꯆꯣꯡꯅꯕ ꯂꯥꯎꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯅ ꯏꯂꯤꯖꯥ ꯊꯥꯕꯜꯒꯤ ꯂꯩꯁꯥꯕꯤꯈꯩ ꯀꯧꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯏꯂꯤꯖꯥ ꯍꯔꯥꯎꯅ ꯍꯣꯏ ꯍꯣꯏ ꯆꯟ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏꯔꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯈꯤ꯫ ꯊꯥꯕꯜ ꯃꯐꯝꯗꯅꯤ꯫ ꯏꯂꯤꯖꯥ ꯆꯟ ꯊꯥꯕꯜ ꯆꯣꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯇꯜꯂꯦ ꯆꯦ꯫ ꯂꯤꯟꯗꯥꯅ ꯏꯂꯤꯖꯥ ꯂꯥꯛꯑꯣ ꯆꯣꯡꯉꯨꯔꯁꯦ꯫ ꯏꯂꯤꯖꯥꯅ ꯉꯥꯏꯈꯣ ꯑꯝꯇ ꯂꯤꯟꯗꯥ ꯆꯟꯁꯨ ꯌꯥꯎꯍꯟꯁꯦ꯫ ꯂꯤꯟꯗꯥꯅ ꯍꯣꯏ ꯑꯩ ꯆꯣꯡꯕ ꯍꯧꯔꯝꯃꯒꯦꯀꯣ꯫ ꯆꯟ ꯆꯦ ꯍꯣꯏ ꯆꯦ ꯔꯥꯎꯟ ꯑꯃꯨꯔꯛꯂ ꯀꯩꯅꯣ ꯆꯣꯡꯉꯒꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯊꯥꯕꯜ ꯆꯣꯡꯒꯦꯅ ꯆꯪꯂꯛꯄꯗ ꯉꯥꯟꯕꯅ ꯆꯟꯕꯨ ꯎꯔꯦ꯫ ꯉꯥꯟꯕ ꯈꯨꯠ ꯑꯝꯇ ꯄꯥꯏꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯑꯣ ꯏꯂꯤꯖꯥꯅ ꯆꯟ ꯆꯣꯡꯉꯣꯀꯣ ꯑꯗꯨꯗꯤ ꯆꯤꯆꯦꯁꯨ ꯂꯤꯟꯗꯥꯒꯤ ꯅꯥꯛꯇ ꯆꯣꯡꯉꯨꯒꯦ꯫ ꯆꯟ ꯍꯣꯏ꯫ ꯆꯟꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯣꯡꯉꯤ꯫ ꯉꯥꯟꯕꯗꯤ ꯆꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯉꯥꯟꯕ ꯊꯥꯕꯜ ꯔꯥꯎꯟ ꯑꯃꯨꯔꯛ ꯆꯣꯡꯉꯒ ꯆꯟꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯁꯤꯕꯨꯛꯇ ꯊꯣꯛꯂꯛꯀꯦꯔꯥ? ꯆꯟ ꯄꯥꯈꯠꯂꯞꯁꯨ ꯇꯧꯏ꯫ ꯃꯆꯦ ꯑꯅꯤꯕꯨꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯅꯩ꯫ ꯃꯆꯦ ꯑꯅꯤꯗꯨ ꯌꯦꯡꯖꯔꯛꯏ꯫ ꯏꯂꯤꯖꯥꯒ ꯂꯤꯟꯗꯥꯒꯅ ꯊꯥꯕꯜ ꯆꯣꯡꯂꯝꯕꯗꯨ ꯎꯕꯗ ꯆꯟꯅ ꯍꯣꯏ ꯌꯥꯝꯗꯤ ꯀꯨꯏꯔꯣꯏꯁꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯀꯅꯥꯝꯇ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯉꯥꯟꯕ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯆꯟꯅ ꯆꯟ ꯀꯧꯋꯦ ꯅꯪꯗꯤ? ꯑꯩꯗꯤ ꯉꯥꯟꯕ꯫ ꯑꯣꯍꯣ ꯉꯥꯟꯕꯅ ꯑꯗꯣ ꯆꯟ ꯀꯩ? ꯉꯥꯟꯕꯅ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯒꯦꯔꯥ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ꯫ ꯆꯟ ꯏꯆꯝ ꯆꯝꯅ ꯅꯝꯕꯔꯗꯨ ꯄꯤꯈꯤ꯫ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕ ꯅꯠꯇꯦ꯫ ꯉꯥꯟꯕ ꯍꯔꯥꯎꯅ ꯊꯦꯡꯀ꯭ꯌꯨ ꯆꯟ꯫ ꯆꯟꯅ ꯊꯥꯕꯜꯁꯨ ꯃꯌꯥꯏ ꯆꯜꯂꯛꯇꯣꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯒꯦ꯫ ꯉꯥꯟꯕ ꯍꯣꯏ꯫ ꯆꯟ ꯏꯂꯤꯖꯥ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯆꯟ ꯆꯦ ꯏꯂꯤ ꯆꯠꯂꯁꯤꯔꯥ? ꯏꯂꯤꯖꯥꯅ ꯍꯣꯏ ꯆꯠꯂꯁꯤ꯫ ꯂꯤꯟꯗꯥ ꯉꯥꯏꯈꯨꯋꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯏꯊꯟꯗꯒ ꯍꯜꯂꯛꯄ ꯉꯝꯖꯔꯣꯏꯀꯣ꯫
เจนนกละก็เจดีทำมาเกตอร์ก็อีลีจ่าละเสียงบ่ทับส่งฟังสิดาทำมาเกตอร์กันสิดาลินดานะอิสเนยนี่กี่ว่าเขาสิสิให้เนี่ยเจนนะเอาเจลินดายุ่มยาวเลยเจนเฮยดาเฮกยาวบักก็ตุ้มทารามีงานเบดียุ่มเฮกยาวบักก็เจนให้รักปัสสิงดูนิ่งสิงนกเจริงาไซนัมเบอร์ปีรักปดูอามุนิ่งสิงละอีงานเป็นอะให้สิดีเป่าฝนเอาไปหาอะไรนี่ดูนะงาสิกิติท่าอะไรกันให้ยังไงเนี่ยเมสเซจท่าอะไรกันงานบัสุตุ้มท่าขี้นงาเลยเจนบูอรุณน่ะเล่าบลักเลยเจนเจลิจ่ามุจลุขี้เกก็อิลิจ่านะพัฒนาสลุก็เจนรานีกินักตลาดอ่ะบุบมุจลุขี้เกก็รานีนะเฮ้ยเจนใจเคร่รานีนะนุ่งชีได้สุเสะมาบอกไอ้เสนุ่งที่นุ่งสีบจัดนี่ดนะมาบอกไอ้น่ะให้ยังไงยาจะเป็นนี่อิสุเสอิลิจานกแล้วก็ฮักคอยบอกสิมารานีนะให้พากินเตเนี่ยมาสุดถอยบีเฮ้ยบอกถอยบีนะมาจ้าถอยจันจะครับบอกเฮ้ยมาจักเรเฮ้ยอีจ้าโดไกลๆนู้เฮปิจะหกเดียดาอีมาหังจะจัดด้วยเนี่ยดูดาอีมาวิสุเฮยาวโรเฮ้ยน่าเท่าตัวจะรู้จัลส้มดานักำดาวรีการีเท่ารีบ้าอรุณมาจ้าบุกเอาเลยเจนตาบรนังบ่ทับส่งไปให้ระบบเจนน่ะให้ยาป้าบุโหไฟเลยอรุณมาข้าตายเลยเจนอีป้าน่ะอีจ้ากีทวิตเตอร์มาเก่านะบ้าอีป้าให้น่ารู้ขี้เกอโดยนสุยาวเลยค่อยเกตกี้จังคราเกโรเจนเฮ้ยป้าบุเจนบูอรุณน่ะเกตทำละมีดูก็อรุณดูทวิตเตอร์ตอกนะบ้าโอจ้ามังงังนะบ้าจะทอกเลยเจนว่าเขาได้ขัดเลยงั้นสายน่ะพี่คิดว่าไอ้กี่นัมเบอร์ดอมุตระอดีก็ไม่ต้องดูนสิบ่อีมาน่ะสูฟอนไปเลยให้นี่อีมาน่ะทิ้งนักคดีไอ้สิบตาเรื่องสิเจนยุ่งยาวบักตันจาดูมักตะดาโกลาอีเจนมาม่าเลยบันนี่นะไปขัดไปยารำเด็ก